आर्टिस्ट की पुंसी से सुमाइन हिंगदो वरगदी आइना हाजिनिंगदी आर्ट पामदबा मी लेरोय ओलकदसु आर्टनी इसे सेइदो सिगिबसु आर्टनी आर्ट इजने युमजलगा हिंगजरिबा मियोबा खोइसे आर्टना मताय अनि चप्पगा मयायद लेरिदा खोइसे आर्ट है आर्टिस्ट ने सुमाइन लेगिदो वरगदी तुंगदा हगुलकदबा आंगांग सिंगसिदा आर्ट एबा आसे तंगुलोइना हाजिरंगे सुमांग लिलासी सानबसी अखोई कोइने सुम सानरक्त्रबनिना सुमांग लिलासी यावरमनि हाइबसी इसामुसु कावरे होजकसे lamdam asida thokliba irang asina maram oiraga lamdam asigi miyamda chauna awaba kaya mayoknarakpa chahi ani mapung pharakadore lamdam asigi miyamda kanaba kaya piduna media ama oibagi achoba thodangsu lauriba sumang lilagi artist singdi masana masabu sumang lilagi artist amani haiba phawba kaunrakhiba yaure hiram asigi matangda miyamna su hena sakhangnaraba sumang lilagi artist Kekman Devanga Aikogi Imphal Today gi video journalist Asem Soniaga akhandana unajarubaki paudam miyamda thamsari Imphal Today gi maikai dagi ozabo ram doksari ajo thasari winter season sida khwaidagi ozana pamja benjang je masi hangam sima thongaba थोंगे मरक सिदंग नमगदी पोरोम मथोय हापसुंबा मसिमदि फादर हावरे सिंगारे क्वाइदगी हाव बसेगी पामजबनी ने साइना थंगेने बुगी म्यामना थोइने हेना खंगनारे कदाइदगिनो ओजागी लेफम लोइना खंगे अदो ओजागी लेफम अदुगा इमा बाबागी मिंग अदुगा फैमिलीगी मरमदा खितंग हाइबियो जा आगी लेफम से अटोप चैनल कयाम इंटरव्यू दो को थोदो दोना दम खंगबिरमने आइबे मना ओजा हाइबि दुमकने आई थवल डिस्ट्रिक्ट की मनुंग सनबा खेमन आइबा लमदमदुदा आई पोकने आईगी इमा बाबा को आईगी बाबा की मिंगसी असेम मोइरांग थौ मिटे दुगा आईगी आईबु पोपीबा इमा की मंगना चौबिहल लेमा असेम ओंबी इमा बाबा अनिमा हुजिक लेगित्रे दुगा आईगी फैमिली की मरमदा हाइजगे आईगी लोइनबी si nakshitomi ka we ma ke maming si thawal mayai ler tagine aigi cha ohumni nupa ani nupi ama cha nupa han si malengan ba kawi ayam nadi mapang aina nungsi nupi ngedam mapang ina thon madagi dampang ina chatle ani shobisna nauto tuga ohum shobi aigi sa to ngisina William Juna Elias Ganga सुमाइना थंगे तुगा ओजा से अयाम उबा मतम द खुगी स्कार्फ से तुम हापु उयेबको ठीक है होय अदो ngasi बुदि हापरे अदो से कमाइ त बुदो जा मसी औरी सी फजद अदो इसका हापसे लगे दिखरा सुमान दे ना फजनबा सुम तौ अदो फजद ब्र खंगदे दम दुखे सिबि नाले दम सिजलकी ओजाना खुगी लीलाजे खुई यावनिंगबगी इथिलबा फौरखिबजे सिजे कमाइ तौरगा फौरखिबनो अदुगा ओजाना लीला आंबा स्टेज ता थोखिबा मिकुपता स्टेज तगी थोअबा मतुंगदा थोलपो मतमदा फाउगिबदो अदुजु खितंग हाइबिरमोजा मसी पॉइंट अनि हम थोकना हाइगे कोइबेमा होय या योजा अइना क्लास 6 7 तमकपा स्वाइ पूरा मैच्योरली ओइद्रिबा मतम हाइते ब्रेन जे सिदा अखोगी स्कूल की फंक्शन तब मतमदा अखोगी मोनोलॉग तबगानी am तंगरमे कोई 13 अगस्त कुम 15 अगस्त कुम से को मुझे पुदी लेफ्रे अदु 13 अगस्त दी अखोगी स्कूल सिंगा तोरंबा सेलिब्रेशन दु अदुम तौबे स्कूल अदुम मयावरी हानदी लोइना मक तोरंबने मतम दो अदुदा इसे नोमाई सकपा अदुगी आर्ट कदी लोइना मरी लेने देना को मोनोलॉग तौबगुंबा सुम तोरे मसे केनोने इनबोन क्वालिटी है ताई आइबो पोपिरम बाबा सी मतम अमगी ड्रामा आर्टिस्ट नि लोइना ना मा सी हुजिक ती लेगिते अदुबु
ꯕꯕꯥꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯖꯒꯣꯏ ꯒꯧꯔꯤꯂꯥꯒꯤ ꯔꯥꯖꯗꯥꯔꯤ ꯖꯒꯣꯏ ꯒꯧꯔꯤꯂꯥ ꯇꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯛꯑꯕꯁꯨ ꯄꯤꯛꯅ ꯃꯇꯝꯗꯨꯗ ꯑꯁ ꯑꯩꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯃꯌꯥꯏꯗ ꯊꯣꯛꯑꯒ ꯄꯔꯐꯣꯔꯝ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯄꯤꯛꯏꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯂꯩ ꯈꯟꯖꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯣꯔꯅꯁꯨ ꯑꯩꯅ ꯅꯤꯡꯖꯕꯗꯨꯃꯛ ꯇꯨꯡꯍꯟꯕꯤꯕ ꯍꯥꯏꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯄꯣꯏꯟꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯔꯦ 1994ꯗ ꯌꯥꯎꯔꯦꯀꯣ 1994ꯗ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯜꯂꯛ ꯂꯩꯔꯛꯇ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯁꯤꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯈ꯭ꯔꯦ ꯕꯩꯖ꯭ꯔꯥꯎꯗ ꯌꯥꯎꯔꯝꯕ ꯑꯪꯊꯥꯗ ꯌꯥꯎꯔꯝꯕ ꯑꯇꯩ ꯑꯇꯩ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗꯤ ꯀꯌꯥꯗꯤ ꯆꯠꯈꯤꯗꯕ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯗꯣꯜ ꯑꯃ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯈꯠꯂꯒ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯔꯛꯇꯗꯤ ꯐꯅꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯄꯜꯂꯔꯣꯏ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ 1994ꯗ ꯁꯣꯗꯣꯀꯥ ꯍꯥꯏꯕ ꯁꯪꯁꯊꯥꯟꯁꯤꯗ ꯑꯩꯁꯤ ꯌꯥꯎꯔꯒ ꯃꯅꯤꯄꯨꯔ ꯕꯟꯗꯣꯞ ꯑꯩꯅ ꯋꯥꯡꯈꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯤꯕꯜ ꯍꯩꯁꯅꯥꯝꯅ ꯏꯕ ꯂꯤꯂꯥ ꯑꯃꯗ ꯑꯩꯁꯤ ꯃꯨꯁꯂꯤꯝꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯀꯨꯝꯃꯦ ꯀꯃꯦꯗꯤꯌꯥꯟꯅꯤ ꯍ꯭ꯌꯨꯃꯔꯅꯤ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯍꯣꯏ ꯑꯍꯥꯟꯕ ꯊꯣꯛꯄꯅꯤꯅ पाखट थुगट खजितंगी लेगी अदुगा थोखरबा अइना परफॉर्म तौरबा स्टेज द परफॉर्मेंस पीने मरक्सिदा अइंगोंदा थुगटपा अकीबा तुजुंग करीमता यावदी मरमदी बाबोकना दुम सौरगा थांगटपीबा हाइतारे नेबेमा मरमदी नुकनिंगबगी ह्यूमर गी अइना पुबा कैरेक्टर रोल ओइबनिना याम पामजबा ओइबा पामसु पामजगिबा अदुमाइना तौदगी यो सुम जुमझलगा पुरबनिना मदुना दुम हेना पाखटपगी महत्ता नुंगाइबगी इनोट अमा हापीना सुमाइना थंगे जाना हुजि पाउदा हाइतारे को लीलाजे कोई कयामुक्ति याउबीग्रे लीला मशिंगला नत्रगना लीला मशिंग अस ओखागे अममनी अदु नथंग पाद्रगदी खंगरोय खंगरोय हाइबदी अइना 1994 दगिना होय डोनबुदी अदुम चेंज तौरपा अदुम याउगी मफम मतंग मतुंगिना ट्रांसफर सेन द तौगिदबसु याउई अदु अखोइना डोल अमदा याउरिंग मतंदा लीलासी मखन बथेंसी बसिंग खंग पुथोखिबा अदु पुलप टोटल तौरप मतंददी लीलासी याममनी जनी याम खै सोहम हुसुरमन यामेबा यामना यामरे लीला चटपजिदको ख्वाइदिगे यामना नुकनिंगबा कावबुजु ngamaroidaba दुगु निंजिंगबा लाइब्रा सिजुम थाइबियो लीला नंगाइगिबा मिकुब हाइतारे कावबुजु सोम ngамदaba लीला चटखिबदा होय याम नुंगाइबा नोक्सु नोकनिंगबा होय नोक्सु नोकनिंगबा लिलोंग द थोखरे मद अइना लीला सी हलकुनते को सतपनी अदुदा यामना नोकनिंगबा सी अइंगोंदा मसी लीला यावदुनी लीला यावदबदुनी हाइबदे ऑलवेज टाइम आइदी चिन खुमगा तुबी उपु याम सत्कल लेबा उत्तबिदा अदा तुंगगा सुनो खंगी जानेबा आई बाइक थवी को तंदो देदा लीला यावदुनी ना तौर येनरगा नुपा अमा नुपी अमा तोंगी नुपा अमा नुपी अमा तोंगी गाड़ी अनि तुंगदा अमा मांगदा अमा अमु हेंकटनै मोय कारण नमु चलै अदुगा सिंगमैगी असाइसिदा अङोंदा अता खांबिगो ना हाय तुंगदे सुम लाइनिको मांगदसु मु हेंकलिनिको अइना बातसि फत्तबा अमदि खल्लेबा अदुबु खंदबा मना बखोगी तुंगदा नुपी अमम तोंगनिना करिनो मोय खलि जाबि वखल होय अदुबुदि दुम लै मरमदि अङोंदा लक्ननिंगना तौई ओरंगनी हायबगे अद अइदि लोचरी ने बैदि होय लोलगा चलनि ने मोयना दि सिंगनरी नेबा खामे अमा खाने खामे करी लेगे बुमोन तो इन हाइड्रा तमदे बाने ना हाइड्रा आई येंगवे ओरे नुइना दम तो न तोरकादा चा थंगि ने होटल दा कोइसे अदमाइना तोरगा नुमिनबा अदमाइना थेंगि बनु सुनुंगाय आई बुसमाइना तोरगा खंबिदना तानारगा येंगबा खोटपा हाइदना अइगोद नुगाइबि थिलमदि फाव होय लीलाजदि चत्तबदि यादबा अदे युंगी थबकसिजु तौदबदि यादबा याम इमोशनल होइगिबा मतांगाइदि याउबिगि प्रजा मसी यामना नुगाइगिदबा
haiba taragati aigi iyam ahangi ichanupi ama egite leisabi phalakanda sigi numitsimakti ai lila satre numitu lila mari ni matam si sanagi nga tu sanari wari loitri su sanari ani si chappuga chappu matam nei ada ai ichanupi si Guwahati da hospitalized to leirore thogla matungda aina dum nongalam da halakpa be manang tuma bra ato tum jika to la bra hai pasi mama gi jini nagi aina lila silum dai nongalu lila silum dai tam si be ma ato lila silum gi hore nang sa nang kari lero ge kulo ge kai de kadong kain ber kanu dai na hai ko lila silage na lo sila abne ai sila kanda oi bim su kenom tau ra rapun ai si ayuki pung trauma thoi adai tare taram kai trauma ta pai tai ba ko lagi at meo to bi sor ba long ta la mai tro le gi de wakan si kanung khang ja adagi wakil si akoi da su nungai ta ba yam emotional oi ba si akoi da ya de ba koi sum art tu jar puni na ko masig masi akoi na practical to matamda masigu masisu dum isada nakko legi brain khalle adu do ai si sum kapam dagi thingam bane ai si mamang su mayam su na khangbiram ani ai naru rabne ko yam job le na le rubne ba thajare ja liver gi sum kesam ka duna pakhat pa thupat pa kap ya da pai ngonda ai sum unconscious oige na tor ko male mayam duna yim bhau pusale Lila si ay mohta atopa artist puraga dum sanahang le lila mari se nongale satre mangani lehun ay dharma si mitay ni aduna ne na mangani lehun le na jeri se du lehun lo rakanda sum lila si sum kaino to budagi artist sum usilura banina lila satre matam sida sum yum lagi kong thang to ga gari thawlu satpa matam sida wai thau yor kan da adum isan pi gi mamana bi sing uru matam ta wai tre ado lila sanabham yore andagi makhoi gi isan pi gi lon jingduna lila gi paisan sagi andagi kari mama khoi na hajin ma leidna ko adu ma tor ko sida ai ni le thoga dum nakan da pi tar dum leiba emotional oi be se sida ge no ningai le tre andagi lila tho e me da andagi lai thibam na humor da kumba comedian amo oina kumru na mi non da ba pelhin da ba su ya da ba adudagi aina somdagi lai ba wakal duna ama chona taw do jina ama mayai da thokragan ama oi ba masida ingonda contrast oi gi bagi awaba maina tawba andagi aina ga nupi ro sai ta ga pet ka yengobada isan pi manbe le rawomba atwaina sai de le ozana tamakpa ozana tamakpa oza hai tare ko oza gi guru ai gi adi guru si adi guru mai ba target di khoi gi kungba bazar da leiba miyamna dr babu oina radio da su huji adu record leibani adu da raja saba ketri virgin ai gi asengba adi guru ni ma se mathang da majrao gi abrikal lilada bir singh saba naimim ibu to bi sharma mingona pallaba da huji layo re mathang da oza virgin ngangomba layo re di mathang sum samnarakpana oja nabaware pa layo re mai video mapuru video hai lila si oja nabaware pa direction to bi bane lagi hai go oja sing si direction loina to bi ram ni adu lila sing du 21st century kunti ga si oja legi rabo oja virgin ngangom na to bi ram bane adagi oja ibotumbi sharma nungsi mapau ta dur busu ga na yanang lingi matam lila duga si oja ibotumbi sharma na tambiram bane maina tormi aduga hogi adi guruma nattaba aigi colleague artist jikpudi veteran artist hijabi yare hogi AK Bengal fiction gi
ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯀꯩꯔꯥꯎꯒꯤ ꯑꯣꯖꯥ ꯔꯥꯖꯦꯟ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯊꯤꯌꯥꯝ ꯑꯗꯒꯤ ꯅꯍꯥꯔꯨꯞꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯏꯕꯥꯏꯊꯣꯏꯕ ꯃꯈꯣꯏ ꯈꯔꯁꯤ ꯄꯟꯖꯒꯦ ꯑꯗꯨ ꯑꯔꯤꯕ ꯑꯥꯔꯇꯤꯁ ꯑꯗꯨꯝ ꯂꯩꯈꯤ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯍꯧꯖꯤꯛꯇꯪꯗꯤ ꯋꯥꯔꯦ ꯑꯩꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯄꯨꯊꯣꯛꯈꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯑꯣꯀꯦꯟ ꯊꯧꯗꯥꯛ ꯃꯤꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯍꯣꯏ ꯁꯅꯥꯉꯥꯗ ꯗꯥ ꯊꯣꯏꯒ ꯁꯥꯕ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯑꯊꯣꯛꯄꯝ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯗ ꯑꯇꯥꯡꯒ ꯁꯥꯕ ꯍꯣꯏ ꯑꯗꯒꯤ ꯃꯨꯈꯥꯏ ꯃꯤꯌꯥꯝꯅ ꯈꯦꯡꯃꯟ ꯂꯩꯅ ꯈꯪꯅꯔꯤꯕ ꯑꯗꯒꯤ ꯁꯨꯝ ꯈꯔ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯉꯥꯗ ꯃꯦꯟ ꯚꯣꯀꯦꯂꯤꯁ ꯑꯣꯏꯈꯤꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯂꯤꯂꯥꯒꯤ ꯁꯪꯁꯥꯔꯗꯒꯤ ꯈꯖꯤꯛꯇꯪ ꯇꯥꯝꯊꯣꯛꯈ꯭ꯔꯒ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯕ꯭ꯔꯣꯖꯦꯟ ꯈꯦꯡꯃꯟ ꯂꯩꯅ ꯃꯥ ꯃꯦꯟ ꯚꯣꯀꯦꯂꯤꯁꯅꯤ ꯃꯈꯣꯏꯁꯤ ꯑꯩꯅ ꯄꯨꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯗꯤ ꯒꯨꯔꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯏꯟꯇꯔꯚ꯭ꯌꯨꯗ ꯀꯌꯥ ꯑꯗꯨꯝ ꯄꯟꯕꯤꯔꯛꯏ ꯑꯩꯅ ꯑꯇꯣꯞꯄ ꯂꯣꯟꯗ ꯂꯤꯂꯥ ꯌꯥꯎꯔꯤꯉꯩ ꯃꯇꯝ ꯈꯔ ꯑꯉꯟꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯒꯕꯔꯅꯔ ꯔꯣꯗꯇ ꯂꯤꯂꯥ ꯑꯣꯐꯤꯁ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯑꯊꯣꯛꯐꯝꯁꯦ ꯃꯥꯁꯤ ꯑꯣꯖꯥ ꯅꯤꯔꯙꯖ ꯈꯨꯃꯟ ꯂꯩꯅ ꯑꯣꯖꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯁꯨ ꯈꯪꯅꯖꯩ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯑꯣꯖꯥꯅꯤ ꯃꯉꯣꯟꯗ ꯀ꯭ꯂꯥꯁ ꯆꯠꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯍꯪꯒꯠ ꯍꯟꯗꯥ ꯁꯨꯝ ꯆꯠꯄ ꯒꯕꯔꯅꯔ ꯔꯣꯗꯁꯤꯗ ꯅꯨꯡꯇꯤꯖꯥꯒꯤ ꯊꯦꯡꯅꯕ ꯑꯌꯨꯛꯁꯤꯗꯀꯣ ꯑꯗ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯤ ꯃꯥꯡꯗ ꯌꯦꯡꯉꯤ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯁꯤ ꯂꯤꯂꯥ ꯌꯥꯎꯍꯟꯕ ꯌꯥꯅꯤꯁꯦꯅ ꯑꯩꯈꯣꯏꯗꯤ ꯈꯔꯁꯨ ꯌꯦꯡꯒꯜꯂꯦꯕꯀꯣ ꯃꯔꯝꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯁꯤ ꯃꯤꯅ ꯄꯥꯝꯅꯗ꯭ꯔꯒꯗꯤ ꯑꯥꯔꯇꯤꯁ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯗꯦꯕ ꯉꯥ ꯊꯣꯡꯕꯁꯤ ꯊꯥꯎ ꯊꯥꯛꯇ꯭ꯔꯒꯗꯤ ꯍꯥꯎꯕ ꯈꯤꯇꯪ ꯋꯥꯠꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯔꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯉꯥꯡꯁꯤ ꯂꯤꯂꯥ ꯌꯥꯎꯍꯟꯕ ꯌꯥꯅꯤꯅ ꯃꯥꯏ ꯈꯣꯡꯒꯤ ꯁꯨꯝ ꯂꯤꯕꯅꯤ ꯑꯗꯨꯒ ꯁꯤ ꯏꯅꯪ ꯅꯪꯅ ꯁꯤ ꯅꯤꯉꯣꯝꯕꯝꯗꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯦꯕ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯑꯅꯛꯄ ꯅꯥꯊꯣꯛꯂꯨꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯇꯝꯗꯨ ꯑꯩ ꯄꯥꯈꯪꯕꯗ ꯌꯥꯎꯔꯤꯕ ꯃꯥꯜꯂꯦ ꯁꯉꯥꯏꯗ ꯁꯉꯥꯏ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟꯗ ꯑꯗꯩꯗ ꯃꯤ ꯑꯃ ꯋꯥꯠꯄ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯇꯣꯡꯕꯁꯤ ꯃꯥꯏꯕꯤ ꯃꯃꯥ ꯁꯥꯕꯗꯣ ꯃꯥꯏꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯗꯣ ꯂꯤꯂꯥꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃ ꯂꯩ ꯈꯣꯠꯂꯤ ꯑꯗꯨꯅ ꯁꯨꯝ ꯄꯥꯎ ꯁꯨꯝ ꯄꯤꯅꯔꯛꯄꯗꯒꯤ ꯃꯥ ꯑꯣꯏꯔꯝꯕ ꯑꯩꯈꯣই ꯁꯨꯔꯁꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯎꯅꯥꯒꯤ ꯇꯥꯖ ꯃꯍꯜ ꯂꯩꯅ ꯂꯤꯂꯥ ꯑꯃ ꯐꯥꯁ ꯇꯥꯈꯤ ꯑꯗꯨꯁꯨ ꯑꯗꯨꯗ ꯃꯕꯨꯡꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯄꯤꯕꯅꯦ ꯑꯗꯒꯤ ꯅꯝꯗꯅ ꯇꯥꯁꯜꯂꯒ ꯇꯧꯔꯒ ꯃꯥ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯔ ꯈꯛꯇ ꯅꯠꯇꯦ ꯑꯣꯀꯦꯟ ꯑꯗꯒꯤ ꯔꯇꯟ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯦ ꯃꯣꯏꯁꯦ ꯑꯩꯅ ꯁꯤꯃ ꯇꯥꯗꯕ ꯌꯥꯗꯦ ꯅꯣꯏ ꯍꯌꯦꯡꯗꯤ ꯁꯤ ꯇꯥꯍꯜꯂꯛꯎꯀꯣ ꯀꯥꯏꯅ ꯍꯥꯏꯈꯤꯕꯁꯤꯗ ꯍꯣꯏ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯈꯔꯗꯤ ꯈꯦꯠꯅꯕ ꯂꯩꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯥꯔꯁꯦꯟꯗꯣ ꯑꯗꯨꯗꯤ ꯌꯧꯅꯕ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯊꯥꯒꯠꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯂꯤꯂꯥ ꯌꯦꯡꯕꯗ ꯈꯪꯕꯤꯔꯝꯃꯅꯤ ꯉꯁꯤꯐꯥꯎꯗ ꯌꯥꯎꯕꯤꯔꯛꯄ ꯂꯤꯂꯥꯁꯤꯗ ꯀꯔꯤ ꯑꯦꯋꯥꯔꯗꯁꯤꯡ ꯐꯪꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯁꯤꯃꯁꯨ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯕꯦꯁ ꯀꯣꯃꯦꯗꯤꯌꯟ ꯂꯧꯔꯦ ꯁꯦꯀꯦꯟ ꯕꯦꯁ ꯀꯣꯃꯦꯗꯤꯌꯟ ꯌꯥꯎꯔꯦ ꯕꯦꯁ ꯁꯄꯣꯔꯇꯤꯡ ꯂꯧꯔꯦ ꯁꯦꯀꯦꯟ ꯂꯧꯔꯦ ꯇꯔꯦꯠ ꯀꯨꯝꯕ ꯂꯧꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤ ꯀꯣꯟꯅ ꯄꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯣꯅꯔꯦꯕꯜ ꯍꯧꯖꯤꯛꯇꯤ ꯑꯣꯅꯔꯦꯕꯜꯅꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯄꯤꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯄꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯁꯣꯒꯤꯗꯤ ꯑꯩ ꯊꯥꯔꯔꯣꯏ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯐꯪꯈ꯭ꯔꯦ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯔꯛꯄ 1994 ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦꯕꯀꯣ 1994ꯗꯒꯤꯅ ꯍꯧꯖꯤꯛ 2024 ꯁꯤꯐꯧꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯦꯀꯞ ꯑꯗꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯕꯥꯕꯣꯛꯀ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯁꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯇꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯛꯄꯁꯤꯗ ꯚꯥꯕꯣꯛꯀꯤ ꯍꯥꯟꯅ ꯍꯥꯏꯔꯛꯑꯒꯦ ꯑꯣꯖꯥ ꯚꯥꯕꯣꯛꯀꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯈꯠꯅꯕ ꯆꯩꯅꯕ ꯂꯥꯎꯅꯕ ꯃꯇꯝ ꯑꯃ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯕꯨꯗꯤ ꯍꯣꯏ ꯂꯤꯂꯥ ꯃꯐꯝꯗ ꯃꯤ ꯑꯗꯨ ꯐꯨꯅꯍꯧꯔꯦꯌꯦ ꯊꯥꯡ ꯌꯥꯟꯅꯍꯧꯔꯦꯌꯦ ꯇꯥꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯑꯗꯨꯗꯒꯤꯗꯤ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯃꯇꯝꯁꯤꯗ ꯁꯥꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ
ꯃꯃꯥꯡꯗ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯆꯠꯄ ꯃꯇꯝꯗ ꯂꯤꯂꯥ ꯃꯐꯝꯗ ꯇꯥꯟꯅꯔꯒ ꯊꯥꯡꯅ ꯌꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯇꯥꯈꯤ ꯃꯤꯠꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯎꯕ ꯐꯪꯗꯦ ꯚꯥꯕꯣꯛꯀꯤ ꯑꯣꯏꯅꯗꯤ ꯑꯥꯔꯇꯤꯁꯀ ꯅꯛꯅꯔꯤꯕ ꯄꯣꯠꯁꯦ ꯃꯇꯝꯗꯨꯗ 1994 ꯗꯒꯤ ꯅꯛꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛ 24 ꯍꯥꯏꯕꯗꯤ 24 ꯁꯤꯃ ꯊꯥꯔꯒꯨꯝꯁꯤꯀꯣ 23 मेदगिसु थारगुमसिको अदुगी ममांग भावदी अदुम आर्टिस्ट का भावों का नकनबसे नुक्सिनबई मरीसे तन्नद्रीना सुमाइना थंगे मेकअप की मतंग सी मतमदुदा अखोइना सिन्नरंबसी शाइनिंग गायना अम सिन्नरमे अदुबो हजिक्ति साखोलपगी मतुंगिना स्किन दसु सो ओइदबा अनि ममनबुदि खरा ह्यूज अमाउंट हाइतारे कोई क्राइनोन गायना इबे मोहनी अंखंगिरमनी अदुगुम्बा खरा मुसिनरे मसिगी खेनबसिमा लाई मेकअप ता ngसागी ह्यूज अमाउंट ओइगिबुना ngसागी स्किन ददी अमुक लास्टिंग ओइ होगदबा मतम दुगी दी एकोई शाइनिंग गुम्बा अदि जिंगा है ममांग ददी ममांग दा अकोई अदुगी पेर तुमदी एकोई ला याउद्री अनसिंगना जासिंगना तापीरमने अदुगुम्बा थारमि कायना तवे हुजिक्ति ममनसिसु असुबि मते क्वांखरे अदुदगी पैसागी मतंग थार पॉइंट द क्वांग पैसागी मतंग सि मतमदुदा एकोने सरकसि रुपा लिसिंग तरुक चंगमा निपान का लगे इलामदा चतपदा हुजिक्ति 4950 के यावरे मसे कनागुम्बी सिंगना हारप यावे अस ममनसि केनो 40 दगिना 50 यावी कईनो ममन से लीला ममन से असुक यामिसी बुकर माइन तौरिजानो हाइबा मसे आइतंग सेंटोक्चगेबा पब्लिक दा हुजिक एकोने सलैबा गाड़ी प्लस साउंड मयांग ताब नुआइना बिदंगतने बा कोइना साउंड में एक्स्ट्रा पुजरिसे सिगी पैसा पीदबा यारा ओएबा अदुदगी मियामनि येंबा नुआइना बिदंगता ह्यूज अमाउंट दा एकोइ मेकअप सी लैयेबा अदुदगी अमुक ड्रेस कॉस्ट्यूम से फजद्रगदी नुपी साबिदो असंग फजरिबा मफिबरो न मोलिबा तुकच्चै हे कायना हाइबा कयामसु यावदबा नते सुना सेटपा याबसु नतेबा अदुना प्ले अमद सेटकिबा ड्रेस से अतोप प्ले अमद सेटपा यादबा अदु मागी फजनबदी माना होनजगदबा नत्रो कनागुम्बा खंगदबसिंना हाइरपा यावे अबुई साउदी खंगदतैनि को मरमदी मियांगी बनुआइनबदमुक्त फजनब होनरपदि ह्यूज अमाउंट थाजलपदुना पब्लिक तगी अखोइना मतेंग ओइना ह्यूज अमाउंट लौजबदे चमानब पोने सुमाइना थंगी प्रोफेशनल ओइना सटके हारगदे कई कई गुण जेनगदगे आर्टिस्ट अमा ओइरबा मतुंगदा मखा ताना मतम सांगना मियांगी थगल तौगेना आर्टिस्ट अमा ओइना हिंगेना हाइबा तारगदे वैसे चेनगदब गुणसी इबेमा अहानबदा ओजा गुरु व्यवहार कायदे बताए अदुदगी इसागी यही ओ बसी यही से आइना फंगेना आइना निंगी बतागे से यौदी फाव संगे न खंड तारगदी होनब से सुले लुत बताई निंगनब यादे अदुदगी आइना ngसाई हुजि हागिबदु ओजा गुरु अहानबदा फर्स्टमा व्यवहार कायबे यादे अखोगी गौरी लोंदा हारगना भक्ति तौबको जासिंग उब मतमदा अदुगा होनब लेप यादे व्यवहार कायबे यादे मुक्प यादे कलेजा तौब यादे अइना निंगिबा पांदमदो अदु कक्तंग योगे हाबी आसाजे थमोन चेना थमगा होनब दाय अदु ओइबा तारदे आर्टिस्ट माय पाको आर्टिस्ट है सोनो की ओइदे रा लाक्तना मतम खरा मियाम जे लोइना आर्टिस्ट सिंग जिजु लोइना वानारे लेपसु लेपोरे अदगी मु मतंग खरा मु कोमे अदुई मतुंग दा मुक सुमु लान मु लाक्सनदना हुजिक से जई अनि रोम फारकदोरेबको मसिदै जिदा कोइगी आर्टिस्टिंग जे लेप लेपे हाइबजा करी तौरगा करम्बा सिनपम पारगा कमाइना लेन कियजा होय होय कोरोना की मतंग दगी अमु हारके को होय कोरोना की मतंग इस वानरे सि यामना सौबा केनो मनी यामना अकी तुजोंबा को सिंग मतंग इस मपान बाबो थोकपा यादबा नुसीग्रबा आइगी इसा फावबा थंगनन फमदा मार्क्स उमदरी मतम यामना साथीबा तनिक पाइतारेने थमनादा
ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯇꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦꯕ ꯑꯩꯈꯣꯏ ꯍꯤꯡꯉꯝꯃꯤꯁꯤ ꯃꯇꯝꯗꯨꯗ ꯀꯣꯔꯣꯅꯥꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯦ ꯁꯤꯗꯒꯤ ꯈꯔ ꯁꯨꯝ ꯀꯣꯝꯊꯣꯔꯛꯑꯦ ꯐꯔꯦ ꯕꯁ ꯒꯦꯞ ꯈꯤꯇꯪ ꯂꯥꯛꯑꯦ ꯂꯤꯂꯥ ꯌꯥꯔꯦꯀꯣ ꯂꯤꯂꯥ ꯑꯩꯃꯛ ꯌꯥꯎꯕ ꯂꯤꯂꯥꯁꯤ ꯂꯤꯂꯥ 92 ꯁꯥꯟꯅꯍꯧꯏ ꯒꯦꯞꯁꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯀꯧꯗ꯭ꯔꯤ ꯃꯦ 3 ꯍꯧꯖꯤꯛꯐꯥꯎꯕ ꯀꯧꯗ꯭ꯔꯤ ꯂꯤꯂꯥ ꯂꯧꯈꯤꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯀꯩꯅꯣꯗ ꯃꯥꯜꯂꯦ ꯄꯣꯔꯣꯛ ꯈꯣꯡꯖꯤꯟ ꯑꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝꯃ ꯅꯨꯡꯊꯤꯜ ꯁꯥꯟꯅꯩ ꯄꯨꯡ 6ꯀꯤ ꯁꯣ ꯑꯃ ꯊꯤꯡꯒꯣꯝ ꯂꯩꯀꯥꯏ ꯁꯒꯣꯜꯕꯟ ꯊꯤꯡꯒꯣꯝ ꯂꯩꯔꯛ ꯁꯥꯟꯅꯩ ꯇꯪꯈꯥꯏ ꯆꯟꯒꯦ ꯇꯧꯔꯛꯄꯗ ꯐꯣꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯑꯦ ꯐꯦꯁꯕꯨꯛꯇ ꯑꯗꯨꯅ ꯀꯨꯀꯤꯒ ꯃꯤꯇꯩꯒ ꯂꯥꯟ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯇꯝꯁꯤꯗ ꯑꯩ ꯃꯌꯥꯏꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯤꯀꯣ ꯈꯤꯇꯪ ꯁꯥꯡꯇꯣꯛꯅ ꯍꯥꯏꯒꯦꯀꯣ ꯄꯤꯔꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯁꯣꯃꯣꯔꯖꯤꯠ ꯅꯨꯄꯤ ꯁꯥꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯇꯧꯔꯒ ꯗꯥꯏꯂꯣꯛ ꯇꯧꯅꯔꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯌꯩꯔꯤꯕ ꯑꯩꯈꯣꯏ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯃꯔꯛꯇ ꯂꯩꯔꯤꯕ ꯇꯕꯂꯤꯁ ꯑꯩꯒꯤ ꯏꯇꯥꯎ ꯒꯥꯟꯙꯤꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯎꯠꯂꯛꯄꯅꯤ ꯑꯩꯅ ꯃꯊꯛꯇꯒꯤ ꯌꯦꯡꯊꯩ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯏꯇꯥꯎ ꯂꯥꯟ ꯇꯧꯔꯤꯅꯦ ꯀꯃꯨꯅꯦꯇ ꯊꯣꯛꯏꯅꯦ ꯑꯅ ꯍꯥꯏꯔꯛꯄꯅꯦ ꯐꯥꯒꯤ ꯃꯥꯜꯂꯤ ꯏꯕꯥꯅꯤ ꯐꯥꯒꯤ ꯌꯥꯝ ꯇꯧꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯈꯔ ꯑꯁꯦꯡꯕꯔꯥ ꯑꯁꯦꯡꯕꯅꯦꯅ ꯍꯥꯏ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯅꯣꯡꯁꯨ ꯃꯆꯥ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯅ ꯗꯥꯏꯂꯣꯛ ꯋꯥꯠꯂꯤꯀꯣ ꯂꯤꯂꯥꯒꯤ ꯑꯣꯏꯅ ꯗꯥꯏꯂꯣꯛ ꯋꯥꯠꯂꯤꯕ ꯉꯥꯡꯒꯗꯕ ꯗꯥꯏꯂꯣꯛ ꯑꯗꯩꯗ ꯑꯩꯅ ꯑꯩ ꯆꯪꯉꯝꯃꯒꯦ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯑꯃ ꯂꯩꯔꯦꯅ ꯍꯥꯏ ꯅꯪ ꯈꯤꯇꯪ ꯊꯨꯖꯜꯂꯛꯑꯣ ꯑꯩ ꯆꯪꯈꯤꯅꯕ ꯑꯦꯔꯤꯌꯥ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯊꯨꯔꯛꯅꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯄꯤꯔꯝꯃꯒꯦ ꯗꯥꯏꯂꯣꯛ ꯑꯃ ꯄꯤꯔꯝꯃꯒꯦꯅ ꯄ꯭ꯔꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟ ꯂꯩꯕ ꯃꯥꯜꯍꯜꯂꯒ ꯇꯞ ꯇꯧꯔꯝꯃꯦ ꯆꯪꯁꯤꯜꯂꯀꯥꯟꯗ ꯁꯣꯃꯣꯔꯖꯤꯠꯁꯨ ꯊꯣꯛꯁꯤꯜꯂꯦ ꯑꯩꯈꯣꯏ ꯕꯦꯃꯥ ꯂꯥꯎꯅꯦ ꯆꯪꯂꯣꯅꯦ ꯀꯥꯏꯅ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯉꯥꯡꯅꯦꯅ ꯈꯪꯖꯗ꯭ꯔꯤꯑꯕ ꯄꯨꯁꯜꯂꯦ ꯆꯪꯉꯦ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯖꯤꯞꯁꯤ ꯃꯌꯥꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯂꯦꯞꯈꯤꯕꯁꯤꯅ ꯉꯁꯤꯐꯥꯎ ꯂꯦꯞꯄꯤꯁꯤꯅꯦ ꯂꯤꯂꯥ ꯂꯦꯞꯄꯛꯏꯁꯦ ꯑꯗꯨꯅ ꯂꯤꯂꯥ ꯂꯦꯞꯄꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯩꯗ ꯎꯠꯊꯨꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯅꯦꯅ ꯑꯗꯨ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯦꯞꯄꯕꯅꯤꯅ ꯀꯔꯤ ꯇꯧꯔꯒ ꯃꯤꯑꯣꯏꯕꯁꯤ ꯄꯣꯛꯂꯛꯑꯕꯅꯤꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯉꯝꯕ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯁꯨꯕ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯊꯕꯛꯀꯤ ꯏꯟꯈꯥꯡꯒꯤ ꯃꯇꯦꯡ ꯍꯦꯛ ꯆꯠꯄ ꯑꯗꯒꯤ ꯁꯨꯝ ꯍꯧꯖꯤꯛꯁꯤ ꯕꯣꯔꯒꯤ ꯁꯦꯕꯥ ꯆꯠꯂꯨꯒ ꯍꯥꯏꯅ ꯃꯤꯌꯥꯝꯅꯒ ꯁꯨꯝ ꯍꯦꯛ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯇꯅ ꯆꯠꯄꯒꯁꯨ 2-3ꯒꯁꯨ ꯍꯦꯛ ꯃꯌꯥꯎꯔꯕꯖꯥꯠꯅꯤ ꯃꯔꯛ ꯊꯠꯅ ꯑꯣꯖꯥ ꯕꯣꯔꯒꯤ ꯆꯠꯄꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯆꯠꯂꯛꯄ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯍꯥꯟꯅꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯕꯨꯗꯤ ꯂꯩꯈꯤ ꯂꯩꯖꯔꯒꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯅꯝꯍꯠꯂꯒ ꯆꯠꯈꯤꯕꯅꯤꯅ ꯇꯝꯕꯒꯤ ꯃꯇꯝ ꯐꯪꯈꯤꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯁꯨꯝ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯒ 이루저고 동가락대고 많이 ꯍꯣꯏ 자신들이 와니 ꯑꯋꯥꯃꯟꯁꯨ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯊꯕꯛ ꯑꯀꯟꯕ ꯁꯨꯕꯁꯦ ꯀꯌꯥꯁꯨ ꯍꯥꯟꯅꯗꯤꯁꯨ ꯁꯨꯔꯛꯇꯦ ꯍꯧꯖꯤꯛꯁꯨ ꯁꯨꯕ ꯉꯝꯗꯦ ꯑꯗꯨꯅ ꯈꯤꯇꯪ ꯐꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯣꯝꯗꯁꯨ ꯈꯣꯡꯗꯥꯕꯅꯤꯗ ꯅꯧꯅ ꯆꯪꯅꯤꯡꯉꯤꯕ ꯑꯥꯔꯇꯤꯁ ꯍꯥꯏꯇꯥꯔꯦ ꯑꯥꯔꯠ ꯇꯧꯅꯤꯡꯕ ꯑꯥꯔꯇꯤꯁ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯆꯪꯍꯟꯅꯤꯡꯕ꯭ꯔꯥ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥ ꯁꯤ ꯐꯤꯕꯝ ꯏꯕꯦꯝꯃꯅꯁꯨ ꯍꯪꯕꯤꯔꯤ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯈꯨꯝꯖꯔꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯥꯔꯠ ꯇꯧꯍꯟꯗꯕꯅ ꯐꯅꯤ ꯍꯧꯖꯤꯛ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯔꯤꯒꯦꯕ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯀꯣ ꯑꯥꯔꯠ ꯇꯧꯃꯤꯟꯅꯕ ꯀꯌꯥ ꯑꯃ ꯄꯦꯄꯔꯗ ꯍꯥꯞꯄꯤ ꯑꯗꯒꯤ ꯂꯣꯀꯦꯜ ꯆꯦꯅꯦꯜꯗ ꯍꯥꯞꯄꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯑꯩꯈꯣꯏ ꯋꯥꯔꯦ ꯍꯨ ꯊꯛꯑꯒ ꯁꯤꯖꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯛ ꯃꯃꯤꯡꯗꯤ ꯑꯩ ꯄꯟꯖꯔꯔꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯁꯨ ꯑꯥꯔꯇꯤꯁꯁꯨ ꯑꯣꯏꯁꯤꯟꯖꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯥꯗꯕ ꯅꯠꯇꯦ ꯋꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯏꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯥꯛ ꯊꯤꯜꯂꯦꯕ ꯊꯃꯣꯏꯁꯤꯗ ꯄꯥꯁꯣꯟꯅ ꯊꯤꯟꯕꯒ ꯍꯥꯏꯅꯗꯥꯏ ꯑꯗꯨꯃꯥꯏꯅ ꯊꯤꯜꯂꯦꯕ ꯃꯔꯝꯗꯤ ꯋꯥꯕ ꯂꯣꯏꯔꯀꯥꯟꯗꯅꯤꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯦꯡ ꯇꯧ ꯁꯤꯟꯅꯈꯤꯕ ꯃꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯕꯨ ꯎꯅ ꯈꯪꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ
ꯑꯩꯈꯣꯏꯅ ꯋꯥꯀꯠꯆꯔꯕꯁꯨ ꯀꯅꯥ ꯇꯥꯕꯤꯗꯣꯏꯅꯣ ꯇꯥꯗꯤ ꯇꯥꯏꯌꯦꯕ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯛꯇꯦꯕ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯀꯅꯥꯅ ꯋꯥꯀꯠꯇꯣꯏꯅꯣ ꯁꯨꯃꯥꯏꯅ ꯍꯤꯡꯒꯗꯧ ꯑꯣꯏꯔꯒꯗꯤ ꯑꯥꯔꯇꯤꯁꯀꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯒꯗꯧ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯥꯔꯠ ꯄꯥꯝꯗꯕ ꯃꯤ ꯂꯩꯔꯣꯏ ꯄꯣꯛꯂꯛꯄꯗꯁꯨ ꯑꯥꯔꯠꯅꯤ ꯏꯁꯩ ꯁꯛꯏꯗꯣ ꯁꯤꯈꯤꯕꯁꯨ ꯑꯥꯔꯠꯅꯤ ꯑꯥꯔꯠ ꯑꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯥꯔꯠꯅ ꯃꯇꯥꯏ ꯑꯅꯤ ꯆꯞꯄꯒ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯥꯔꯠꯅꯦꯕ ꯑꯥꯔꯇꯤꯁꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯒꯗꯧ ꯑꯣꯏꯔꯒꯗꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯅ ꯑꯥꯔꯠ ꯍꯥꯏꯕ ꯑꯥꯔꯠꯁꯦ ꯄꯪꯒꯅ ꯑꯣꯏꯅ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯑꯥꯔꯠ ꯍꯥꯏꯕ ꯑꯥꯔꯠꯁꯦ ꯌꯥꯎꯗꯕꯗꯤ ꯌꯥꯔꯣꯏ ꯅꯣꯏꯁꯤꯁꯨ ꯑꯥꯔꯠꯅꯦ ꯁꯥꯎꯔꯤꯁꯤꯁꯨ ꯑꯥꯔꯠꯅꯦꯕ ꯆꯦꯜꯂꯤꯁꯤꯁꯨ ꯑꯥꯔꯠꯅꯦꯕ ꯑꯥꯔꯠꯀꯤ ꯃꯅꯨꯡ ꯆꯟꯗꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯄꯦꯟꯗꯕꯗꯤ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯅꯥꯗꯗꯤ ꯇꯦꯡꯊꯥꯔꯨꯅꯨ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯦꯡꯊꯥꯖꯔꯦ ꯇꯥꯕꯤꯒꯗꯕꯅꯁꯨ ꯇꯥꯕꯤꯗꯦ ꯃꯁꯤ ꯍꯥꯏꯔꯒꯁꯨ ꯑꯉꯝꯕ ꯊꯧꯁꯤꯡꯅ ꯋꯥꯔꯧꯕꯤꯗꯅꯕ ꯑꯩ ꯈꯨꯇꯔꯥꯂꯣꯟ ꯑꯩ ꯈꯨꯔꯨꯝꯖꯔꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯣꯏꯗꯤ ꯐꯝꯕꯥꯛ ꯃꯆꯥ ꯑꯃꯇ ꯑꯣꯏꯁꯨ ꯐꯪꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯦꯕ ꯑꯣꯖꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯗꯣꯝꯗ ꯂꯩꯌꯦꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯖꯔꯨꯕ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯁꯤꯅꯤꯀꯣ ꯍꯣꯏ ꯀꯩꯅꯣꯅꯤ ꯐꯤꯂꯝꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯄꯣꯐꯝꯅ ꯄꯨꯏꯗꯨꯅꯤ ꯐꯤꯂꯝꯒꯤꯅ ꯍꯣꯜ ꯃꯅꯨꯡꯗ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯦꯔꯤꯌా ꯑꯃ ꯍꯦꯛ ꯐꯪꯕ ꯀꯣ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯩꯈꯣꯏꯅ ꯆꯣꯡꯖꯔꯤꯕ ꯐꯝꯄꯥꯛꯁꯤꯅ ꯑꯣꯄꯟ ꯏꯌꯥꯔ ꯑꯣꯏꯕ ꯑꯗꯨꯅ ꯑꯣꯄꯟ ꯏꯌꯥꯔ ꯑꯁꯤꯗꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯀ꯭ꯔꯥꯎꯗꯁꯤꯗꯤ ꯏꯕꯦꯝ ꯍꯣꯏꯅ ꯍꯦꯟꯅ ꯈꯪꯕꯤꯗꯨꯉꯥꯏ ꯑꯣꯟꯊꯣꯛꯅ ꯌꯥꯡꯈ꯭ꯔꯦꯗꯣ ꯑꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯃꯅꯨꯡꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯅꯕꯅ ꯑꯦꯇꯦꯛ ꯇꯧꯒꯦꯁꯨ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯊꯣꯛꯄ ꯍꯣꯜ ꯃꯅꯨꯡꯗ ꯇꯧꯕꯗꯤ ꯈꯔ ꯋꯥꯏꯗꯅ ꯑꯗꯨꯒꯤ ꯐꯤꯂꯝꯗꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯁꯨꯃꯥꯏꯅꯁꯨ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯈꯨꯝꯖꯒꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯁꯨ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯗꯤꯁꯀꯁꯟ ꯑꯋꯥꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯒ ꯈꯨꯝꯅꯕ ꯀꯌꯥꯝ ꯌꯥꯎꯏ ꯀꯅꯥꯝꯇ ꯀꯔꯤꯝ ꯍꯥꯏꯅꯗꯦ ꯑꯗꯨꯃꯥꯏꯅꯅꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯖꯔꯤꯁꯦ ꯇꯧꯕꯇꯕꯨ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯁꯨꯝ ꯁꯥꯟꯅꯔꯛꯇ꯭ꯔꯕꯅꯤna ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯁꯤ ꯏꯁꯥꯃꯛꯁꯨ ꯀꯥꯎꯔꯦ ꯍꯧꯖꯤꯛꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯥꯔꯇꯤꯁꯅꯦ ꯑꯁꯤ ꯀꯥꯎꯔꯦ ꯃꯤꯅ ꯀꯥꯎꯕꯤꯗ꯭ꯔꯒꯁꯨ ꯑꯩ ꯏꯁꯥꯅꯗꯤ ꯀꯥꯎꯔꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯖꯥ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯏꯅ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯐꯪꯉꯛꯀꯗꯕꯗꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯍꯣꯠꯅꯕꯤꯈꯤꯗꯅ ꯇꯧꯕꯩꯗꯤ ꯑꯩꯁꯦ ꯆꯍꯤ 60 ꯁꯨꯗ꯭ꯔꯤꯌꯦ ꯆꯍꯤ 60 ꯁꯨꯔꯀꯥꯟꯗꯒꯤꯗꯤ ꯄꯦꯟꯁꯤꯟꯒꯗꯣ ꯂꯥꯛꯀꯗꯧꯒꯤ ꯉꯥꯏ ꯂꯩꯔꯖꯥꯠꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯁꯤꯅ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯍꯟꯅꯤꯡꯉꯤ ꯑꯣꯖꯥ ꯑꯁ ꯌꯥꯝꯅ ꯄꯤꯍꯟꯅꯤꯡꯉꯤꯗ ꯕꯦꯝꯃ ꯑꯍꯜ ꯑꯣꯏꯔꯕ ꯍꯣꯏ ꯄꯤꯕꯤꯗꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯇꯧꯕꯤꯗꯅꯀꯣ ꯄꯤꯔꯤ ꯑꯍꯜ ꯑꯣꯏꯔꯕ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯤꯕꯁꯤꯡꯁꯤ ꯀꯌా ꯑꯃ ꯐꯪꯉꯤ ꯑꯍꯟꯁꯤꯡꯁꯤ ꯁꯤꯗ꯭ꯔꯤꯕ ꯑꯍꯟ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯅꯧ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯁꯦꯝꯃꯛꯇꯅ ꯄꯤꯊꯕꯤꯔꯛꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯁꯨꯝ ꯆꯦꯟꯕ ꯃꯥꯜꯂꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟꯖꯔꯝꯃꯤ ꯆꯣꯡꯖꯔꯝꯃꯦꯅ ꯆꯦꯜꯂꯤꯉꯩ ꯆꯣꯡꯉꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯋꯥꯃꯟ ꯍꯨꯃꯥꯡꯃꯟ ꯈꯔ ꯐꯪꯖꯕ ꯑꯗꯨꯒ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯞꯅ ꯂꯦꯞꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯅꯕꯤꯕꯁꯨ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ hꯧꯖꯤꯛ ꯄꯤꯊꯔꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯄ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛ hꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯂꯩꯕꯤꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯏꯟꯈꯠꯄ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯃꯣꯠ ꯀꯔꯤ ꯂꯩ ꯑꯣꯖꯥ ꯏꯕꯦꯝꯃꯅ ꯍꯪꯕꯤꯔꯤꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯂꯣꯏꯅ ꯗꯤꯐꯪ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯂꯣꯏ ꯄꯪꯊꯔꯦꯀꯣ ꯂꯣꯏ ꯁꯤꯔꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯆꯨꯝꯃꯕꯅꯤ ꯏꯕꯦꯝꯃꯅ ꯍꯥꯏꯕꯤꯔꯣ ꯔꯥꯏꯠ ꯑꯗꯨ ꯆꯨꯝꯃꯦ ꯃꯁꯤꯗ ꯈꯤꯇꯪ ꯁꯣꯔ ꯍꯣꯜꯍꯟꯕ ꯌꯥꯅꯕꯒꯤ ꯎꯄꯥꯏꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯀꯣ ꯄꯤꯕꯤꯌꯨ ꯑꯣꯏꯅ ꯍꯥꯏꯕꯁꯨ ꯍꯦꯛ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯨꯔꯕꯅꯤꯅ ꯍꯪꯒꯣꯏꯕ ꯏꯀꯥꯏꯕ ꯍꯦꯛ ꯇꯧꯕ ꯀꯣ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯃꯄꯥꯗ ꯑꯁ ꯑꯩ ꯒꯥꯔꯤ ꯊꯧꯅꯤꯡꯉꯤ ꯑꯩ ꯑꯗꯨꯒꯤ ꯖꯦꯀꯦꯠꯇꯨ ꯂꯩꯅꯤꯡꯉꯤ ꯌꯥꯎꯁꯪ ꯃꯌꯥꯁꯤꯗ ꯑꯗꯨꯒꯤ ꯈꯣꯡꯎꯞꯇꯨ ꯇꯣꯡꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯀꯤꯕꯣꯏ ꯍꯪꯒꯣꯏꯕꯣꯏ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯥꯏ ꯑꯗꯨꯒ
Lengak siga artist ka lena badi mapaga machaga lebilu dagidi so many difference so te kenare chimung na marum orga artist se lan marak sido koingau na ba artist ngar to oire ha besu sa hamin ba thok te nei thamjage masima su asing ba achum ba hai na waru bidna ba in horok cheri aduga masida sor holan ba yana bugi upai si ai bo hajo hai ba targadi Hangembam Yoraba Anabama, a Shibama. Kajitong shore honkel hangi have a target di drip a mayan bata. Yandori with drip share. Paisha adu sugar is in the Toraga, adu drip to not till the D. The size Shiri Banava, the showing how look at. Paisano to the galleries. Paisha already Himayadi, Sadri me see the now. But she opened some Masi Pien the hybrid in the thread. Pien the Habisu Yadi, Pien the Basuka Malay. Losilakadaza, a wiggy hogula iba, artisting zida, Zana, Kai Mrs. Spinningoza. Hogula iba artist, a Kogi Makada, a Kogi Tung Ilaiba artist, sing Sida in a Hajining Widi, a Koisi, Hankitang I have a yai, the Ladagi, Karasum, Laptor Ani, Babomasu, Koisu, Yanangaro. Aduna, a Kogi Mohchilo would river artist sing Sida in a Hajining Widi. Honaba Kanba, a Toktai, Ozago Masakang Batai, Aina Hele Bak Wakalshi Tadokotai, Aina Quiding Mato lay I have a wakansi, Tambiraga, Toin Ozaguru Nakpa, Aigi Kang the Bahitava Kayado, Ozadagi Magi Mahidu Loktohona Honaba, Adu Regadi Artisamo in a picture by Kogi is the Sida. Artist mo oina maki maminga doina na mina masak kambiba so num ki oigani haidina sumaina anowa artist sing sida ai thamjage ngasi Imphal today ga miyam na hena sakhang naraba oza khekman debanga unajaduna oza ge awanu ngai wari share tawbirakpa oza bu Imphal today gi maikai degi hana na thagachari loina na matung tarakpada oza gi punsida ana ayek yaudaba mai pakpa Oira Sunu Haina, Imphal today, my Kai de Gisu, Hajeri. Hajeri? Let's see. Imphal 2 degi crew member China, Ayums, the Lingiratana, Okiba, Shumangli Lagoiba, Wariotanya, Sanaba Punjaba, Lingiraliba, CSL, Singbu, Barup Singbu. In Amkason, Tagasabu in Imphal 2 dina. Tauru tabak kulinga mai pakpa tung koine tawunga boy biyo haidang isor nga panda thongjari